Salai Story Channel gi mahut sinjaraga Thoibi Kaisamna mayam pumnamakpu taramna oksari. Ngasisu amuk mayam gidamakta wari masa ama puduna laksari. Wari asibu khuthabiribana athoba miktai. Hauzik mayam gi maphamda wari asi khudol tamjagi mayam puna taminarasi. Ayuk angan baduda kunjadu phima illaga mangolda phamlaga thongalda yengna. Hey, noiba haugatlone. Numise yengu launi noiba. Napida likla paktrene. Maingaubi haugatlone noiba. Imungda maingaubi du phamungda suktoklaga. Masibo sono suba kayam kuirizano. Nung phau ngantri numit khudingi. Nang ngasidine mausigi mamangda funaba soiroi banang. Ihe noiba haugatnarone. Ibungo haugatlone. Nangbu angangi pung tambibaga saloidro. Ningthemdu mamito noiraga. Karine khoi baji sibo kaidore habano. Numi khudingi. Ayingbi tabra. Ayingbi. Tare tamcha ai hauganaba tawrage. Hoi hauganaba tawro. Natradi baji se adum kaura lerani. Ai haugatlamagi. Thongjil mapandagi maingobina ayingbida. Ibema nang haugatlakino. Napana kauri se no ngantri. Magi mai pusia piram lagane aisu tumki dawrini. Ima aidom pirage. Jaksungana thongda yare. Tamcha su thabak satori banina. Noina pana marolama. Pielabani. Aidi ko. Mama. Mogda wekrabra. Haugatriba zala. Moisibu kowumta khumdene. Maingobi. Noibu aina kauribase. Hey. Amada tadrane. Si khidreda sigi hanuba semase o tare kayara kauki haribano nate mapa nangbo kari tawri haibano nongsu ngai banatri natum da tumbado yadradi lambida sajen zalusu yadro sida mi khudingi kari tawsa saino khangdene hey maifu sawgate sa sulonde maifu ga saga putoklamo aduga ne amuk tungi su tumzaruso ho isaudo kanamta tumo yaroi Hausikpu kanana iruzaraga kanana salondoino. Aikhoigisu khara khalo nupa noidi sinsengra phau sak sabadanya kanamtana karisu haidonate. Nupigidi tumba haugallaga imung magolo sini waitaini kolik phengni iruzani sak thongba adagidi kolik phengba loisinba. Maingobia isaudi nangnabu langla malida. Aidi noi hautukpa khaktani kaino. Yare siramdaigine tumba yadaba oiramni. Nang hanuba nang hairisini. Kari tumba ngana haugallaga kanana siramdaigine hairiba. Ha. Nasa phanaba ngana haugatana midawna sajel tawdana lamjen chena tawbusu nate. Yahauduna likla kangla kan haugallaga chalo nang aigi maipudo mai hapagane yam thuna pudoro. Natrabadi nang aina kaya natay saroi ko. Imungdagi ayingbina. Bazia may puputore jadi may pudalolasi. Adunidana law. Imongi pam na morasunya ay nasida tamlabani. Ningthemdo uiri. Koi bazina mamawulu na tawzabasi diba kante. Nakongsiman silaga abdaga tumkige. Ayingbina. Bazia hayengdagidi ngana haugatpiganu ko ahal osilakpa haisidi inghanba yade unsa paba mina ingba adom hengani masanoi mina ne ingbagi sang nemgani aduga anoiba mina sabagi sangsa yam hangani imongna haiba sumi adu aidi ingde ne bema unsa budi kuirebu aidi ingde benaudi tumhauribra tumlamkini bazi Tisabi pazarak bagi ingkalak bagine tumsi pada matamni tumsagi sanu bazi. Ado yahaudi yam thengan ba phatte ko yahau thengbasi isa namsin bani anam mahasu bani mi mayumda mawera kanda yumgi matau tamni. Hoi bazi ai haige bazia chamule ai bazi ki sa hairake. Hoi pare hairo. Ningthemdi luhongba leiba zala. Pung solombu
ꯑꯔꯥꯏꯕ ꯏꯎ ꯎꯗꯦꯅꯦ ꯃꯥꯕꯨ ꯊꯣꯡꯒꯥꯜꯗ ꯁꯥꯖꯦꯟ ꯆꯠꯄ ꯃꯇꯩ ꯃꯅꯥꯎ ꯑꯅꯤ ꯀꯨꯟꯖꯗ ꯌꯦꯡꯂꯒ ꯅꯨꯄꯥꯗꯨꯅ ꯃꯁꯤꯒꯤ ꯀꯨꯟꯖꯁꯤꯅ ꯅꯣꯡꯐꯥꯎ ꯉꯥꯟꯗ꯭ꯔꯤ ꯃꯃꯧ ꯅꯨꯄꯤꯁꯦ ꯍꯧꯗꯣꯛꯂꯒ ꯆꯥ ꯂꯣꯜꯍꯜꯂꯤꯁꯦ ꯃꯁꯤ ꯀꯌꯥ ꯐꯔꯣꯏꯗꯧꯔꯤ ꯃꯥꯒꯤꯁꯤꯕꯨ ꯃꯧ ꯑꯣꯠꯄ ꯇꯝꯂꯤꯕ ꯀꯥꯏꯗꯨꯔꯥ ꯅꯤꯡꯊꯦꯝꯅ ꯍꯦꯛ ꯂꯨꯍꯣꯡꯕ ꯅꯨꯃꯤꯠꯇꯒꯤꯅꯤ ꯃꯥꯅ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯃꯤ ꯍꯧꯗꯣꯛꯂꯤꯕꯁꯦ ꯃꯥꯅ ꯂꯥꯎꯕꯗ ꯑꯩꯈꯣꯏ ꯐꯥꯎ ꯇꯨꯝꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯋꯥꯅꯤ ꯃꯃꯧ ꯅꯨꯄꯤ ꯐꯖꯕ ꯂꯥꯛꯄꯁꯤꯗ ꯍꯔꯥꯎꯖꯔꯤ ꯑꯣꯏꯔꯤꯅꯤ ꯀꯩꯗꯧꯔꯒꯦ ꯅꯨꯄꯥ ꯃꯧꯗꯤ ꯂꯩꯀꯥꯏꯁꯤꯗ ꯑꯌꯤꯡꯕꯤꯅ ꯏꯐ ꯐꯖꯔꯦꯗꯣ ꯏꯄꯜ ꯀꯨꯟꯖꯅ ꯌꯥꯝꯅ ꯄꯥꯝꯅ ꯊꯤꯖꯈꯤꯕ ꯃꯃꯧ ꯑꯣꯏ ꯇꯧꯔꯤꯅꯤ ꯃꯃꯧꯒꯤꯅꯦ ꯃꯁꯛ ꯎꯗꯕꯗ ꯏꯁꯧ ꯂꯥꯡꯖꯔꯤꯁꯦ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯁꯦ ꯑꯐꯕ ꯃꯃꯧ ꯑꯐꯕ ꯅꯨꯄꯤ ꯊꯤꯅꯗ꯭ꯔꯦ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯄꯗ ꯃꯃꯧ ꯃꯁꯛ ꯇꯥꯛꯄꯗ ꯂꯦꯝꯕ ꯃꯧ ꯉꯥꯛꯇ ꯊꯤꯅꯔꯦ ꯆꯨꯝꯃꯤ ꯅꯨꯄꯥ ꯑꯁꯦꯡꯕ ꯐꯖꯕ ꯍꯥꯏꯕꯁꯤꯗꯤ ꯂꯝꯆꯠꯅꯤ ꯁꯛꯅ ꯐꯅ ꯐꯖꯔꯁꯨ ꯂꯝꯆꯠꯅ ꯈꯣꯏꯔꯕꯗꯤ ꯏꯆꯥꯅꯤ ꯏꯃꯧꯅꯤ ꯍꯥꯏꯗꯅ ꯀꯅꯥꯅ ꯃꯤꯃꯥꯡꯗ ꯄꯨꯊꯣꯛꯇꯅ ꯎꯠꯇꯅ ꯆꯠꯄꯗ ꯂꯦꯝꯗꯣꯏꯅꯣ ꯌꯥꯔꯦ ꯌꯥꯔꯦ ꯏꯕꯥꯅꯤꯈꯛ ꯈꯟꯅ ꯅꯩꯅꯔꯒ ꯀꯥꯟꯅꯕ ꯅꯠꯇꯦ ꯑꯁꯤꯒꯨꯝꯕꯁꯤꯗꯤ ꯃꯤ ꯇꯥꯍꯟꯒꯗꯧꯅꯤ ꯂꯥꯛꯑꯣ ꯃꯄꯥ ꯆꯪꯉꯁꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯃꯤꯒꯤ ꯎꯁꯤꯟꯕꯁꯨ ꯐꯠꯇꯦꯗ ꯁꯨꯞꯅꯒꯤ ꯁꯛ ꯊꯤꯕ ꯐꯖꯕꯒꯤ ꯋꯥꯈꯛꯅꯤ ꯑꯃꯨꯛꯁꯨ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯀꯨꯟꯖꯗꯨ ꯃꯤ ꯀꯟꯅ ꯍꯧꯗꯣꯛꯂꯤ ꯅꯣꯏꯕꯨ ꯍꯧꯒꯠꯅꯗ꯭ꯔꯤꯕ꯭ꯔꯣ ꯊꯦꯡꯉꯦꯅꯦ ꯃꯇꯝꯁꯦ ꯂꯤꯛꯂꯥ ꯀꯪꯕꯅ ꯍꯥꯜꯂꯅꯤꯅꯦ ꯕꯦꯅꯥꯎ ꯕꯦꯅꯥꯎ ꯊꯦꯡꯉꯦꯅꯦ ꯍꯧꯒꯠꯂꯣꯅꯦ ꯅꯣꯏꯕꯨ ꯅꯤꯡꯊꯦꯝꯗꯨꯕꯨ ꯄꯨꯡ ꯑꯧꯔꯥꯏꯔꯣꯏꯗꯕ ꯖꯥꯠꯂꯥ ꯕꯦꯅꯥꯎꯗꯨ ꯐꯃꯨꯡꯗꯒꯤ ꯁꯤꯗꯤ ꯃꯤ ꯁꯣꯏꯗꯅ ꯍꯥꯠꯇꯣꯏꯅꯤ ꯌꯦꯡꯉꯣ ꯏꯃꯥ ꯏꯃꯥ ꯅꯪ ꯀꯣ ꯍꯧꯒꯠꯂꯣ ꯌꯥꯗ꯭ꯔꯣ ꯑꯃꯁꯦ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯣ ꯑꯌꯤꯡꯕꯤꯅ ꯇꯝꯆꯥ ꯑꯩ ꯍꯧꯒꯠꯅꯕ ꯇꯧꯔꯒꯦ ꯕꯦꯅꯥꯎꯒ ꯕꯥꯖꯤꯒ ꯑꯃꯨꯛ ꯈꯠꯅꯔꯛꯄ ꯇꯥꯔꯦ ꯑꯌꯨꯛꯁꯤꯗ ꯑꯩꯁꯨ ꯍꯧꯒꯠꯅꯕ ꯇꯧꯔꯒꯦ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯏꯁꯤꯡꯗꯣ ꯑꯩ ꯂꯨꯝꯕꯤꯔꯒꯦ ꯅꯪ ꯏꯃꯨꯡ ꯋꯥꯏꯔꯝ ꯂꯣꯏꯁꯤꯜꯂꯣ ꯃꯥꯏꯉꯧꯕꯤꯗꯨ ꯕꯦꯅꯥꯎꯒꯤ ꯀꯥꯗ ꯆꯪꯂꯛꯏ 이비엠마 ꯕꯦꯅꯥꯎ ꯅꯅꯝꯃꯁꯦ ꯃꯇꯣꯝꯇ ꯇꯧꯕ ꯌꯥꯔꯣꯏ ꯉꯔꯥꯡꯒꯤ ꯀꯣꯂꯤꯛ ꯃꯌꯥꯝꯗꯣ ꯅꯪꯁꯨ ꯈꯔ ꯃꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯁꯤꯜꯂꯨꯁꯣ ꯏꯃꯥ ꯍꯧꯖꯤꯛ ꯌꯥꯝ ꯉꯜꯂꯤꯀꯣ ꯍꯨꯏ ꯐꯥꯎꯒ ꯂꯝꯈꯤꯔꯣꯏ ꯍꯧꯖꯤꯛꯁꯦ ꯍꯨꯏ ꯍꯧꯒꯠꯇ꯭ꯔꯗꯤ ꯃꯤ ꯍꯧꯒꯠꯄ ꯌꯥꯗꯦ ꯍꯥꯏꯕ꯭ꯔꯣ ꯍꯥ ꯅꯄꯥꯅ ꯃꯔꯣꯜ ꯑꯃ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯏꯃꯥ ꯑꯩꯅ ꯍꯥꯏꯁꯦ ꯌꯥꯝ ꯉꯜꯂꯤ ꯅꯨꯃꯤꯠ ꯊꯣꯛꯇ꯭ꯔꯤ ꯍꯥꯏꯕꯅꯤ ꯃꯄꯥꯟꯗ ꯀꯨꯟꯖꯅ ꯅꯣꯏꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯒꯤ ꯃꯩꯐꯨ ꯄꯨꯊꯣꯔꯛꯇ꯭ꯔꯤꯕ꯭ꯔꯣ ꯍꯥ ꯆꯥ ꯊꯛꯅꯤꯡꯉꯦꯅꯦ ꯑꯩꯕꯨ ꯑꯌꯤꯡꯕꯤꯗꯨ ꯃꯅꯤꯡꯗ ꯏꯔꯨꯖꯔꯤ ꯊꯝꯆꯥ ꯀꯣꯟꯗꯣ ꯑꯩ ꯐꯦꯡꯒꯦ ꯊꯝꯃꯨ ꯍꯥꯏꯕꯅꯤ ꯌꯥꯅꯤ ꯅꯪ ꯏꯔꯨꯖꯕꯗꯣ ꯑꯗꯨꯝ ꯂꯣꯏꯁꯤꯜꯂꯣ 이마가 베나우가 칸하바 따도 서럽부디 ꯑꯩ ꯀꯣꯟ ꯐꯦꯡꯖꯔꯒꯦ ꯏꯕꯦꯝꯃ ꯄꯤꯍꯦꯜꯂꯕꯅꯤ ꯇꯝꯆꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯗꯨ ꯇꯝꯆꯥ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯁꯨꯔꯦ ꯁꯨꯛꯅꯤꯡꯕ ꯅꯨꯃꯤꯠ ꯁꯨꯁꯅꯨ ꯀꯩꯗꯧꯔꯒꯦ ꯅꯨꯄꯤ ꯅꯄꯥꯝꯗꯒ ꯆꯠꯅꯤꯡꯉꯩꯔꯣ ꯏꯃꯥ ꯍꯣꯏ ꯎꯅꯤꯡꯉꯤ ꯊꯥ ꯐꯥꯎꯏ ꯆꯠꯇꯣꯏꯁꯤꯗꯤ ꯑꯗꯨꯐꯥꯎ ꯉꯥꯏꯔꯣ ꯀꯩꯗꯧꯔꯒꯦ ꯑꯗꯣ ꯅꯪ ꯅꯄꯥꯝꯗ ꯇꯣꯏꯅ ꯆꯠꯄꯗꯤ ꯌꯥꯔꯣꯏꯀꯣ ꯅꯣꯏꯅꯅꯦ ꯃꯋꯥ ꯐꯪꯗꯕꯤꯗꯣ ꯑꯩ ꯌꯥꯝ ꯍꯩꯅꯗꯦꯕ ꯃꯥꯅꯤ ꯄꯥꯝꯗꯕꯁꯦ ꯑꯔꯣꯏꯕꯤꯅꯤ ꯑꯩꯅ ꯁꯛꯀ ꯐꯖꯔꯝꯃꯗꯤ ꯅꯅꯦꯅꯅꯦ ꯑꯩ ꯄꯥꯝꯂꯝꯗꯧꯕꯁꯦ ꯑꯁ ꯑꯔꯣꯏꯕꯤꯅꯤ ꯑꯗꯨꯁꯨ ꯏꯁ ꯅꯁꯛ ꯀꯌꯥꯝ ꯊꯤꯔꯗꯅ ꯑꯗꯨ ꯌꯥꯝꯅ ꯅꯊꯋꯥꯏ ꯅꯨꯡꯉꯥꯏꯇꯅ ꯋꯥꯔꯤ ꯂꯤꯔꯤꯗꯨꯕꯣ ꯇꯝꯆꯥ ꯑꯩ ꯂꯣꯏꯔꯦ 이마가 베나우ꯒꯁꯦ ꯑꯃꯨꯛ ꯈꯟꯅꯔꯦꯅꯦ ꯇꯝꯆꯥ ꯃꯣꯏ ꯑꯅꯤꯗꯤ ꯑꯗꯨꯝ ꯈꯟꯅꯔꯛꯀꯅꯤ ꯌꯥꯔꯣꯏ ꯕꯦꯅꯥꯎꯒ ꯕꯥꯖꯤꯒꯁꯨ ꯃꯥꯏ ꯆꯥꯟꯅꯗꯕꯅꯤ ꯑꯗꯣ ꯉꯁꯤꯗꯤ ꯅꯣꯡꯃꯥꯏꯖꯤꯡꯅꯤꯅ ꯑꯩꯁꯨ ꯅꯪꯒꯤ ꯃꯇꯦꯡ ꯐꯖꯅ ꯄꯥꯡꯕ ꯉꯝꯃꯅ ꯌꯦꯡꯕꯤ ꯁꯣꯝꯗ ꯕꯦꯅꯥꯎꯒ ꯃꯃꯥꯒ ꯂꯥꯎꯅꯔꯤ ꯕꯦꯅꯥꯎꯅ ꯑꯩꯅꯦ ꯌꯨꯝ ꯇꯥꯎ ꯂꯥꯎ ꯄꯥꯟꯊꯣꯛꯈꯤꯅꯤꯍꯦ ꯅꯣꯏ ꯁꯨꯝ ꯍꯧꯔꯣ ꯑꯩꯉꯣꯟꯗ ꯌꯨꯝ ꯄꯥꯟꯊꯣꯛꯈꯤꯁꯅꯤꯕ ꯑꯩ ꯌꯥꯝ ꯍꯧꯔꯣ ꯍꯥꯏꯁꯤꯅꯤ ꯍꯦ ꯅꯪꯅ ꯅꯌꯨꯝ ꯄꯥꯜꯂꯒ ꯁꯤꯗꯒꯤ ꯍꯦꯟꯅꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯈꯜꯂꯤꯔꯣ ꯍꯥ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯅꯣꯏꯅ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯕꯗ ꯋꯥꯔꯦ ꯍꯥꯏꯔꯤꯗꯣ ꯅꯌꯨꯝ ꯍꯦꯛ ꯄꯥꯟꯕꯒ ꯂꯨꯍꯣꯡꯕꯒꯤ ꯍꯦꯛ ꯅꯨꯃꯤꯗꯥꯡꯗꯒꯤꯗꯤꯅꯦ ꯅꯁꯥꯗꯣ ꯎꯌꯥꯟꯗ ꯈꯥꯕꯩꯅ ꯆꯒꯦꯝꯄꯣꯝꯕ ꯑꯣꯠꯄꯗꯧꯅꯅꯦ ꯑꯣꯜꯂꯛꯀꯗꯣꯏꯅꯤ ꯈꯪꯗ꯭ꯔꯤ ꯏꯃꯥ ꯅꯪꯒꯤꯗꯣ ꯑꯩꯉꯣꯟꯗ ꯀꯤꯍꯜꯂꯤꯔꯥ ꯑꯩ ꯌꯨꯝ ꯄꯥꯟꯗꯅꯕ ꯁꯤꯗ ꯁꯨꯝ ꯂꯩꯅꯕ ꯀꯤꯍꯜꯂꯤꯔꯕ ꯅꯪꯅ ꯊꯥꯖꯗ꯭ꯔꯒꯅꯦ ꯅꯌꯨꯝ ꯑꯃꯨꯛꯇꯪ ꯄꯥꯜꯂꯒ ꯌꯦꯡꯒꯦꯔꯣ ꯑꯗꯨ ꯑꯣꯏꯔꯒ ꯍꯥ ꯌꯦꯡꯒꯦꯔꯣ ꯅꯨꯄꯥ ꯄꯤꯌꯨ ꯄꯥꯟꯈ꯭ꯔꯒꯦ ꯀꯔꯤ ꯅꯪꯕꯨ ꯍꯧꯖꯤꯛꯇ ꯅꯌꯨꯝ ꯄꯥꯟꯈ꯭ꯔꯒꯦꯗꯥꯏꯅꯦ ꯅꯇꯩ ꯅꯅꯥꯎ ꯂꯧꯗꯅ ꯊꯤꯕ ꯁꯛ ꯈꯨꯊꯤꯁꯤꯒ ꯀꯔꯝꯕ ꯁꯛ ꯐꯖꯕ ꯅꯨꯄꯥꯅ ꯑꯩꯕꯨ ꯄꯥꯝꯕꯤꯗꯣꯏꯅꯣ ꯅꯆꯥ ꯅꯨꯄꯥꯗꯧꯅ ꯃꯥꯏꯀꯅꯦꯁꯨ ꯅꯠꯇꯦ ꯃꯥꯅꯤꯅꯦ ꯅꯪꯅ ꯍꯥꯏꯗꯨꯁꯨ ꯆꯨꯝꯃꯤꯅꯦ
Nangna kalise sin khaknine. Sakti napa lauduna pumloi loi binido. Kunjana Mangoldagi. Maingobia. Noi na sak thizaraga. Aigi ming paksilakanuko. Nasaknaga thizile. Nasinaga kansile. Cha isang thongbuna haitriba. Yungni thabakna amatta yaudaba. Nati. Nangbu nagun khangma nupanadi kadaidagi pamnegene. Ha. Benaudu Kunjada maihongna sauraga khatnari. Kunjagi lekaida Munau gouba pakhang ama leirami. Munauna Benau yamna pami adubu Munauna Benau nungsi haibasu amuksu kiri maramdi Munau khara pangi. Nongma Munaudu lukhoiga singda singkana yali Munauna. Dada ai sumaina wari kan aina yam nungsijabi nupi amanaga chaka thiladi yam nungaini ko. Adudi natu thijilo nayambai nupi Nataimni thilakpa adum zaraga mondrang sanabanadi natu phangoi. Nupido nungsi haiba ki toini talukoi. Nupido bu kanadoni Munau. Nupido masak yam thida haibe kaida. Kayam thiragene nangna nungsiriba nupido Munau. Hey sakta nungsiganuko nungsibada. Kok saraga thamoi kairaga toknabanibo. Singkakpa ikhoidagi ahenba. Aikoigi singmayamsi leiba ngama nupa ama lakpadane nupido nupaduda adum chakradawni. Talukhoi Benau ni ado made ahenba pamoi. Kari Benau ba? Benau koi bhaisi. Mapadugi mawongduda thalakhidreda. Mapadudi masak phajaba miyam pamani haidi masadi hinjina thijaramnina. Magi sadanawdado Fazaba sara sandoknaba pambanina nangdi kaya oinamdenibo. Talukhoi isa thizarasu magi sagaida athiba tipoktung natedana. Aigi sagaida athiba pokjabani. Masana pina kayam phajardana. Benau mawondane sum apam nungsiba ma yaubagi sum haibai wani. Adumuna ai paw amasum laptakna tai. Midari sinthokanu. Ipan Kunjagi mamau nupido Mayum paluri haisi sumdui sala. Kanana hari wano duna talukhoi. Sum haina ba tabai wani. Aying bido mauni luhong dure na tabai wani. Ngasai kay lukhoiga Munau ga nasanariba waridu laptakna. Miwa ngangnabada maming satpi leikagi mau amaga leisabi mawanay ba khangdabi amaga singsana sanna. Leisabi sanawbina. Parini hauzikti Mamau phasabi pambi Kunjado izat punoi loidauredana inama thoino. Thoinuna hoinya talukhoidi migi asigumba arona thuki pause yam khakanbani. Talukhoina hardi chumamani inama kanadi taning them yongnaba pause sandokadabani inama. Karigino sanok lukhinuda sanaubi chumilali khangdana migi mung thugai boina thokani. Mau oire kari kaiba lege mi yanaraga langna leinari ngaktani. Somta Munauna kana talukhoi uraksida wari sanari singsibo. Thoinuna ho aikhoi ni Munau. Moi maridu singkok thong ammam puraga jinglomdagi halai Munauna. Ai yorise jintu ulukinu koidaima. Sanaubina aidi kalak peli haibigi. Karigino ni se sanaubi migi yung kaida wadubo ngalukinu ko. Lukhoina Cindy tholukinuko. Sanobi, Cin tholukinuko noi. Migi imungi wani sidi. Ado, Ipan Kunjagi Buksia Mongduna Laina Warakpo iduni. Apava midina tedo, Kunjado. Magi wariyam la yimaya. Hera, Aisu, Mina harakpani. Paudi, Legai Sarabu Salamani. Kunjagi henbu pamba, Maram Sanane, Laina Warakpani maya. Thoinuna. Hoi day bungo. Mayamna hainaraba haibasya wa khradi leirabani. Masibu aikhoina thinglu ngambro. Lukhoina ado Ipan Kunjado mihuldi kainam tawbani se. Moina khangna pina boiramadi phaido. Adu natradi Kunjado izat wang mangani do. Numidangni Lukhoidu Sanobigi yumda lona lai. Sanobidu Lukhoi ngairaga leirami. Lukhoina Isa Aina ngasi
Thoinu tanaba ngangkiba oidabasingdo Thoinu loina tahubro Hawbadagi loi phawba tahubani talu khoi adudi manadum thugai jarasani mayumdo Mamo phasaba pambi kunjado Mani tata Aisu matang sare kunjada laman kumbagi matam yore Managi punsi mangan khibagi laman kumbagi matang chap sare Mani Nangi khoidumdo kunjana hatkibani kunjase yamna patamini kawba yade khoina Sanaubidu mapi taithoklaga Nupado maku patagini Maming khoidum kawbani talu khoi chuhi yonbani Khoidumdo Akhoi khulda Trayon khudingi Chuhi yonba laini Akhoi basidi Chuhi yamna pamjabani tada Atugi khoidumda kine Chuhi yamna laweba Sanaubina magi kainakraba nupagi wari lirai Nongma Sanaubidu magi kada chuhi hapa kondu pairaga Sidi chuhi amta leiramjena Bazia Bazi Tolumuna Hey Thakpani hena hawini ba Nangdi chakta kitang hairaga totpasu namsu namde Bazi Selaitadana yamna lawdabani Adu oiragana khara sotke hayudna Chuhingal manupaduda Bazi Numi khudingi lakpasu nattabaduda kamaina sotoina Bazi Konda khara yaurisa Chaktuga totlaga saro Mapandagi khoidumna Chuhi yonba laiye Isan Chuhi lahogadro Sanaubina Bazi selaiti Kaurisi khunganuko Moidi namdana yonsilamdoini sotpasu ikai Bema Sotkira poigira Aikoina leriba fibamsidadi Lausinba yaba Lausiladamnine Mapana khoidumna noklaga Yamna nokningba nupa masane ado magi masakse amukta yengge tawbani mamaisa adum kumlaga tholakpasidani uba phangdrise Moigi na han kai sida phampham hek thambani ngasidi leiramjena ngasidi wabana suloire isase sumangda phamjilage Imungi thongnawdagi Sanaubina Ibong ngasidi chuhi lawzaroige selaitrebo Isa nang mapana tholo Bazidi chuhi yam pamjabane seldu kona piyo bazigi suidi piramge Ibong ai sotpadi kai matam khara lawzakiroige Mangolda sariba phisa luhung pantha oidabana amta sitre Phisi tabi yoira ngaiko nangge sa phi kya lege ai chuhi yon masapadi yon birake Ibong phisu leitre langsu leitre aduna ai phi saba matam khara lepi khoidumdu Sanaubigi mawongdu nungaitaba phaurammi Farisa ado selaitina nangi phisa kolse yonkinuko ai hayeng nangi phisa naba langpurake chuise lausilao ai mongoldu thamlamke numidangdu lairabi Sanaubidu konda phamlaga numi kharani danate chahi kaya phamangamludraba imana ai thambiramba phisa kolse basini hinglingai imagi sempirambane Sanaubidu phisa koldugi akoibadu chatlaga hayengdi birang karaba phisa kolse phasana kanthoklaga phisa bahurage ado madu chuhi yonbi bungduna aingonda munamuna yengido aige thiba sakse ukhradi langamata piningoibama khoidumdu numidang maida suhi loli chahi gaya phi sadra phisa kolni magido aina moida chuhing yom sangai base tha hum dairamlani ado madi phi saw su udana numi khrani ka gaisile gaiko mana ai ubaga mamai du khumjilise madoi nupido makoi ga uzala natraga nupi sabi go rezala ai haye langpi bu satpada chuhise ai mangda namdana mahau tanghalaga mamai do namda yenghoge nupi na makoi somadi kem kaide malabu nupado sel pai hai ado nupi moiram tradi aidi umsop so no pibamni laktoisi khoidumdu Sanaubi hoida phamlaga Sanaubigi langbora ama manakta thamlaga isa nangsigi langsina phi sardi
ꯂꯧ ꯁꯪꯒꯝ 10ꯃꯨꯛ ꯁꯥꯡꯕ ꯐꯤ ꯁꯥꯕ ꯌꯥꯔꯅꯤ. ꯍꯣꯏ ꯏꯕꯨꯡ, ꯏꯕꯨꯡ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯍꯔꯥꯎꯏ. ꯏꯕꯨꯡꯒꯤ ꯇꯧꯕꯤꯃꯜꯁꯦ ꯐꯤ 1,000 ꯁꯥꯔꯒ ꯂꯪꯒꯤ ꯃꯃꯜ ꯁꯤꯡꯂꯕꯁꯨ ꯏꯕꯨꯡꯒꯤ ꯂꯃꯟꯗꯤ ꯀꯣꯛꯂꯔꯣꯏ ꯏꯕꯨꯡ. ꯀꯔꯤꯒꯤ ꯂꯃꯟ ꯁꯤꯡꯕꯅꯣ ꯏꯆꯜ? ꯏꯆꯜꯒꯤ ꯑꯩꯅ ꯈꯨꯗꯩ ꯆꯥꯅꯕ ꯐꯤꯁꯥꯀꯣꯟ ꯑꯃꯁꯨ ꯄꯤꯒꯅꯤ. ꯑꯗꯨꯒ ꯐꯤꯁꯤꯡꯗꯣ ꯑꯩꯅ ꯌꯣꯟꯕꯤꯒꯅꯤ. ꯐꯤ ꯂꯩꯕ ꯃꯤꯁꯨ ꯊꯥꯖꯤꯜꯂꯛꯀꯅꯤꯗ. ꯁꯥꯅꯧꯕꯤꯗꯨ ꯃꯃꯥꯏꯗ ꯐꯤ ꯈꯨꯝꯂꯒ ꯏꯕꯨꯡ ꯐꯤꯁꯥꯀꯣꯟ ꯑꯃꯁꯤꯅ ꯑꯗꯨꯝ ꯌꯥꯔꯅꯤ. ꯁꯤꯅ ꯁꯦꯜ ꯊꯣꯛꯅꯕ ꯑꯗꯨꯝ ꯇꯧꯔꯁꯤ. ꯈꯣꯏꯗꯨꯝꯗꯨ ꯁꯥꯅꯧꯕꯤꯒꯤ ꯑꯀꯣꯟꯕꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥꯈꯜ ꯃꯁꯥ ꯁꯥꯒꯠꯆꯔꯤ. ꯍꯣꯏ, ꯑꯗꯨꯗꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯁꯦꯜ ꯇꯥꯅꯕ ꯇꯧꯔꯁꯤ ꯏꯆꯜ. ꯑꯗꯨ ꯏꯆꯜ, ꯉꯁꯤ ꯑꯩꯅ ꯄꯨꯔꯛꯂꯤꯕ ꯆꯨꯍꯤꯁꯦ ꯆꯨꯉꯥꯡꯗꯒꯤ ꯁꯨꯡꯕ ꯆꯨꯍꯤꯅꯤ. ꯏꯆꯜꯒꯤꯗ ꯑꯍꯥꯟꯕ ꯆꯪꯉꯛꯄꯅꯤ. ꯑꯗꯣ ꯅꯪꯉꯣꯟꯗꯗꯤ ꯌꯣꯜꯂꯣꯏꯀꯣ? ꯕꯥꯖꯤꯒꯤ ꯑꯩꯅ ꯑꯗꯨꯝ ꯄꯤꯔꯛꯀꯅꯤ. ꯉꯁꯤꯗꯤ 마기 마삭 소이다 우부 팡가니 막고이 하우디 칸가니 아두가 누빠나 사부 누삐니 누삐나 떼소 소이나 칸가니 사나우비나 이복 아이 호렌 마하우 옌라게 하우스 이행오이산 아이 파우바 마하우 땅주부니자 시서 주희세 쿠다기등 타더라게 이복 아이 코아나 옌게 하이바 야루이산 하우스 옌데 야루이산 이복 ꯍꯌꯦꯡ ꯍꯥꯏꯕ ꯈꯣꯏꯗꯨꯝꯅ ꯁꯥꯎꯁꯤꯟꯅꯩ. ꯏꯆꯜ, ꯅꯪ ꯅꯀꯣꯏ ꯍꯧꯕ꯭ꯔꯥ? ꯅꯪꯅ ꯅꯁꯛ ꯌꯥꯝ ꯂꯣꯠꯂꯤꯗꯨꯕꯣ? ꯁꯥꯅꯧꯕꯤꯅ ꯌꯥꯝ ꯉꯛꯅ 이보 ꯀꯩꯅꯣ ꯍꯧꯖꯤꯛꯀꯤꯗꯨꯗꯤ ꯑꯩꯕꯨ ꯀꯣꯏ ꯍꯧꯕ꯭ꯔꯥ ꯍꯥꯏꯕ? ꯍꯣꯏ, ꯅꯪꯗꯣ ꯃꯥꯏ ꯁꯨꯝ ꯈꯨꯝ ꯂꯩꯕꯗꯨꯗ ꯁꯨꯝ ꯀꯣꯏ ꯍꯧꯕ ꯃꯥꯟꯁꯤꯜꯂꯕ ꯑꯩꯗꯣ. ꯑꯁ ꯕꯦꯔꯥꯅꯦꯃꯤ ꯏꯕꯨꯡꯁꯤꯁꯨ. 이보 ꯑꯩꯅ ꯃꯥꯏ ꯈꯨꯝꯃꯤꯁꯦ ꯀꯩꯅꯣ ꯃꯥꯅ ꯑꯥꯅ ꯑꯃꯨꯛ ꯇꯧ ꯂꯩꯁꯤꯕꯣ? ꯀꯥꯟꯅꯗꯦ, ꯃꯁꯤꯗꯤ ꯑꯃꯁꯨ ꯍꯥꯏꯗ ꯋꯥꯠꯂꯤ. ꯏꯆꯜ, ꯅꯪ 누빠나 사부 누삐로. 사나우비도 팜람바다기 마시 강ling 랭라가 까리노 이봉기 와항 마얌시보 나테보 녹닝범시역 실리 하이버님이 이서 능 아이나 하리바 니시기 마락다기네 아마디 쏘이다 오이라마니 아도 나트라디 게이기 마이도 동 콤미노 사나우비기 마빠또는 모두 세수아마 꼭꼭 수르가 토레이 누홍보 마까이베다기 마마이세 아돔 쿵크레이보고 이보아, 그이기노 누홍보 까리디 아두가 하마이시네 까리 코미바 누빠나 하두나 사나우비시 빰바 이수기 모옹세 눔시자바 아두가 누빠기 마빠두나네 사나우비세 마삭 티나 빰다바기 누홍보 까이바니보고 누미뚜다기 ngasi 파우바 sak 티바 아이기 sak세 까나암따다 울러레 하이드나 마마이세 hꯧ직 파우바 콤리바니 अदुदी चाकती कमाई जाए मादी पो मादी चाकसु पीदा दुम नमसिनबनी सानाउबीदो मनातोनो तुमथोकलगा बाजी अदुदी काउदना फीलकतो हौदबगिनी नुमी खुदिंगी सोयबदी नतेदना इहे अइना नुमी खुदिंगी हाइख्रब्रो खरा तोइना तौइ हाइबगी वानिने खोइदुमना बाजी नुपा मुइमना काइदेनो इराप लापते एखोइ लेकाइनी इसा खक मसक थीबसु नते मसा नुपासु मसक खुथीमने मोइगी मुंगदा फजबा हाइबा पोती अम्ता लैट्रमिना अइगी अथीबा इसुसे अमुक पुसिल्लबदि मागी फजबा लैतबा अथीबा सगैदुदा फजबा सदानौदा मता सदोकपा ngamlore हाइदना अइगी सुनुपि अथीबिसे ममोइबा पामदबनि हाइ सानौबिना बाजिया नंगिसा योलिरा नत्रगा वरि तमिरा इsu tombe wari haisidi aseng matam dawni aduga atawa mida wari nungai hangi haragana madusu aseng wari li dawni ne adu iragana lekai gi lapak da phamaga liro dana wari do adudi haidi sil tharaktradi shungli liro hi wari ka sanau bidu yam sauna mamai gi phidu satlaung haidoklaga kayam thirege igi sakse adu basina sil pai bo iram labadi aina phana thirasu moi aidi paamganine natroina haisibo tolumudu sanobigi mapuni sanobina bazi kaubani khoidumdi sanobidu momonokna yengli sanobina kaino ibo nangna mu kaidorage ha kaidore habano naya kikigatli budu bo ai iha kigat banate sa iselbu kana ti harino
Nakoi haubusu nate kusu kitang muzabagi wani isalda awatpa leite. Bazi ngasidi aina bazi ga isalgada khana halagane isalgi maise namdana yenge. Adugi bazi gi juhi kolama si tu sise thamlamlabane. Sidi pare kaino bema horendi chakto saga kharayam kahalaga juhi se hasana totlaga saigin he. Nayadimda yaudana jagado yam chaba ngamani hanuba nang. Khoidumdu masak thibi Sanobi da ngauzarami nushizarami. Sanobi gi haukraba wari taraga hena nushiba phaurammi. Moi ani loinaba numit thama singyami. Nongma khoidumdu juhi lona lona. Mina silbu paraklaba wakhalbu nungairaba sakkase sat phajathokpa jani. Sanobi do muzarasu rasidi sadumni kusu singna mubani magi kusu do hoi aina budi phajaba khra heli adubu aisu kaisu nungai pa natamina honaba kan maga yum palminaradi nungai minaba soidrabani. Sanobi su somda mamaidu mangolda thetpa mingsel masadu yenglaga wakhalbu nungairadi maithongse momota dum nokninglaga leiko ta khoidu dangbu ai nungsibrane. Mangol kasindagi tolamuna hey lawai nupi nupara nupida mateng pangdaklaba haibase nupadu nupido nungsibagini ne sunu subi apangbi kusu sengdabi. Bazia nangdi karam kanda sida leiramiba mi amalai mana mangolda mingsel yenglagane matomta murum sonbado ngasi tarage haidana ne huralaga hekta thoraklibane. Bazia ta khoidumdo ngasi lakti kaithoba yarjano maba migisu chuhi yolma nattaba chuhi sotkibagi sel thobagi thabak leirongani ne adugi laktaba oirini mana su higi sel thodribase aingonda kaktani sisu nanga leiramdrabadi chaba phangbai haina khoidumdi hai sel thobu sangene. Sanobi do khoidum changlakpa to yenglaga maisibu oiki sel thoba changai jala ta khoidum gi bongse khoidum du changlei aduga tolumagi manakta phamlaga bazi ai ngasidi bazi da nasanu bise aiga luhonglage na haige na changai ni. Sanobi do mingsel yenglambadagi khoidum da mamittu laukthok sidi sel thobudagi hena sathiba potnina mana thori sidi bazia magi chuhi mamal se yam yami ha hey kusumubi apangbi lawai nupi ikaidana noglagi mungde sensingi gadra hairaga thida ngasidi phajabi mamang pami kunjagi mamangda aigi phajaba isu amada ai sakthibi isu se piba taidana khoidumdo haifeka noklaga Sanobi da yengli. Sanobi do khoidumda ikaini yenglamlaga imungda noklaga sensankri. Khoidumna bazi Sanobi se imungni karaga sensinkri bazi na haibadumuk tawrini tawise. Nupi haisidi nupa na pa minushi haibada haina singnaba lakpada asumaina ikairaga imungna sensinki dongni. Ado ma aigi isa natteko isuni mamaga mapagana nau hundok lambani. Khoidumda tolumbugi wadu tana imungda mangaktu septha yengli. Adu phare ka dorki basi kari Sanobigi mamaga mapaga sihibadu phareba bazi Sanobigi lebukta tamlambani haibani. Oh thida ibo nangso. Sanobiga khoidumgadu nongma Sanobigi khulgi mi pothafam u yamna hoba lampak amada hangsit langli. Khoidumna Sanobida Sanobi aidi kuina nushinabasa pamde kainagale aduna yamtuna satlawna hongdongnaba tawsi Sanobi kana khangni chuhiyon baingondagi hena sel paiba khohiyon ba nupa amana nakta ladi chuhiyon baidi nokhaklongo bai phibamni is aibu karide phajaradana kaide nupana hairaktoiba nang phajaba thiba tokro nupi haisidi ayen malakpadane chuhiyon baga kaukthoklamdori ni ta khoidom nangise
ꯆꯨꯍꯤꯒꯤ ꯃꯃꯜ ꯊꯧꯔꯤꯔꯥ? ꯀꯥꯏꯗꯩꯅꯣꯍꯦ, ꯆꯨꯍꯤꯒꯤ ꯋꯥ ꯍꯦꯛꯇ ꯄꯨꯁꯤꯜꯂꯛꯏ꯫ ꯑꯩꯅ ꯍꯥꯏꯗꯤ ꯂꯨꯍꯣꯡꯕꯩ ꯋꯥꯔꯤꯅꯤ꯫ ꯑꯗꯨ ꯑꯣꯏꯔꯒꯅ ꯉꯁꯤ ꯍꯦꯛꯇ ꯆꯦꯜꯂꯁꯤꯔꯣ? ꯍꯥ? ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯆꯤꯡꯅꯔꯗꯤ? ꯉꯥꯏꯈꯣ, ꯑꯩ ꯅꯣꯏ ꯂꯩꯀꯥꯏꯁꯤꯗ ꯆꯨꯍꯤ ꯁꯣꯠꯄꯒꯤ ꯁꯦꯜ ꯌꯥꯝ ꯊꯧꯗꯧ ꯂꯩꯔꯤ꯫ ꯁꯦꯜ ꯈꯣꯝꯒꯠꯄ ꯂꯣꯏꯔꯒ ꯆꯦꯟꯁꯤ꯫ ꯈꯣꯏꯗꯣꯝꯒ ꯁꯥꯅꯧꯕꯤꯒꯗꯨ ꯐꯝꯂꯤꯉꯩ ꯀꯨꯟꯖꯒꯤ ꯃꯆꯥꯅꯨꯄꯥ ꯁꯥꯅꯧꯕꯤꯒ ꯅꯨꯡꯁꯤꯅꯔꯝꯕ ꯅꯤꯡꯊꯦꯝꯅ ꯃꯣꯏ ꯑꯅꯤ ꯐꯝꯃꯤꯟꯅꯕꯗꯨ ꯎꯔꯝꯃꯤ꯫ ꯁꯥꯅꯧꯕꯤꯅ ꯐꯅ ꯃꯁꯛ ꯊꯤ ꯍꯥꯏꯗꯨꯅꯁꯨ ꯅꯤꯡꯊꯦꯝꯗꯨ ꯁꯥꯅꯧꯕꯤꯒ ꯅꯨꯡꯁꯤꯅꯔꯝꯕꯅꯤꯅ ꯁꯥꯅꯧꯕꯤꯅ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯤꯟꯅꯔꯝꯕꯗꯨ ꯎꯕꯗ ꯅꯤꯡꯊꯦꯝꯗꯨ ꯈꯝꯕꯟꯖꯔꯝꯃꯤ꯫ ꯃꯥꯒꯤꯁꯤꯕꯨ ꯑꯩꯉꯣꯟꯗ ꯊꯑꯣꯏꯅ ꯂꯦꯟꯅꯔꯤꯕ ꯖꯥꯠꯂꯥ? ꯑꯩꯉꯣꯟꯗ ꯂꯃꯟ ꯈꯨꯝꯂꯤꯕ ꯖꯥꯠꯂꯥ? ꯃꯥꯒꯤ ꯃꯑꯣꯡꯁꯤꯃꯛꯇꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ꯫ ꯁꯥꯅꯧꯕꯤꯒꯤ ꯃꯑꯣꯡꯁꯤꯃꯛꯇꯤ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕꯅꯦ꯫ ꯅꯤꯡꯊꯦꯝꯗꯨ ꯃꯄꯥ ꯀꯨꯟꯖꯒ ꯋꯥꯔꯤ ꯁꯥꯔꯤ꯫ ꯀꯨꯟꯖꯅ ꯊꯑꯣꯏꯅ ꯇꯧꯕ ꯌꯥꯎꯅ ꯇꯧꯔꯤꯔ ꯃꯥꯒꯤꯗꯣ? ꯅꯨꯄꯥꯗꯨꯗꯤ ꯃꯁꯛ ꯈꯪꯕ꯭ꯔꯥ? ꯈꯪꯗꯦ ꯕꯥꯖꯤ, ꯑꯗꯣ ꯑꯃꯨꯛ ꯑꯅꯤꯔꯛꯇꯤ ꯎꯈ꯭ꯔꯒꯨꯝ ꯇꯧꯈ꯭ꯔꯦ꯫ ꯑꯩꯒ ꯂꯝꯕꯤꯗ ꯊꯩꯅꯕ ꯌꯥꯎꯈ꯭ꯔꯦ꯫ ꯑꯃꯨꯛꯀ ꯎꯔꯗꯤ ꯈꯪꯅꯤ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯃꯨꯛꯀ ꯁꯣꯏꯗꯅ ꯊꯦꯡꯅꯈꯤꯅꯤ꯫ ꯕꯥꯖꯤ, ꯑꯩ ꯁꯥꯅꯧꯕꯤꯒꯤ ꯃꯑꯣꯡꯗꯣ ꯈꯔ ꯅꯨꯡꯉꯥꯏꯇꯦ꯫ ꯕꯥꯖꯤ, ꯑꯩ ꯃꯥꯒꯤ ꯃꯑꯣꯡꯁꯦ ꯕꯥꯖꯤ, ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ꯫ ꯍꯦꯔꯥ, ꯂꯩꯀꯥꯏꯗ ꯅꯨꯄꯥ ꯅꯍꯥꯒ ꯄꯨꯁꯤꯜꯂꯛꯇꯨꯅ ꯎꯅꯔꯤꯗꯣ ꯃꯥꯒꯤꯗꯣ ꯂꯩꯀꯥꯏ ꯈꯨꯜꯗ ꯎꯁꯤꯠꯇꯕꯅꯤꯅꯦ꯫ ꯑꯩ ꯊꯕꯛ ꯇꯧꯒꯦ ꯈꯪꯅꯤ, ꯑꯗꯣ ꯃꯁꯛ ꯊꯤꯔꯤ ꯃꯇꯤꯛ ꯏꯀꯥꯏꯕꯁꯨ ꯑꯣꯀꯥ ꯈꯪꯗꯕ ꯑꯣꯏꯔꯦ꯫ ꯅꯣꯡꯃ ꯈꯣꯏꯗꯨꯝꯗꯨ ꯀꯨꯟꯖ ꯍꯣꯏꯗ ꯆꯨꯍꯤ ꯌꯣꯟꯕ ꯍꯦꯛ ꯆꯪꯂꯛꯏ꯫ ꯀꯨꯟꯖꯗꯨ ꯈꯣꯏꯗꯨꯝꯒꯤ ꯆꯨꯍꯤꯗꯨ ꯂꯧꯔꯤ, ꯑꯗꯨꯒ ꯀꯨꯟꯖꯒ ꯌꯨꯝꯊꯪꯅꯕꯗ ꯂꯨꯈꯣꯏꯁꯨ ꯌꯣꯟꯅ ꯃꯁꯤꯡ ꯀꯟꯅ ꯀꯛꯂꯤ꯫ ꯀꯨꯟꯖꯅ ꯈꯣꯏꯗꯨꯝꯗ ꯍꯟꯗꯛꯀꯤ ꯆꯨꯍꯤꯁꯤꯅ ꯆꯨ ꯑꯉꯥꯡꯕꯅꯦ ꯍꯥꯏꯕ ꯈꯣꯏꯗꯨꯝ? ꯃꯁꯤꯃꯨꯛ ꯃꯍꯥꯎ ꯇꯪꯕ ꯇꯥꯕꯅꯤ꯫ ꯀꯩ ꯍꯥꯏꯒꯦ ꯈꯣꯏꯗꯨꯝ? ꯍꯥ? ꯈꯣꯏ ꯈꯨꯔꯥ, ꯃꯣꯏꯒꯤ ꯕꯥꯖꯤ ꯇꯣꯂꯨꯃꯨꯗꯣ ꯈꯪꯕ꯭ꯔꯥ? ꯃꯥꯒꯤꯁꯨ ꯑꯗꯨꯝ ꯄꯤꯔꯤ ꯑꯩꯅ꯫ ꯈꯪꯉꯤ ꯈꯪꯉꯤ, ꯃꯤ ꯑꯃꯨꯕ ꯃꯁꯛ ꯊꯤꯕꯗꯨ ꯅꯠꯇ꯭ꯔꯣ? ꯍꯣꯏ ꯈꯨꯔꯥ, ꯃꯥꯁꯨ ꯆꯨꯍꯤ ꯌꯥꯝ ꯄꯥꯝꯃꯤ꯫ ꯑꯍꯜꯅ ꯈꯔꯁꯨ ꯍꯦꯟꯕꯅꯤ꯫ ꯑꯊꯨꯝꯕ ꯄꯥꯝꯕꯁꯤ ꯑꯩꯁꯨ ꯉꯥꯏ꯫ ꯍꯣꯏ ꯈꯨꯔꯥ, ꯑꯩꯁꯨ ꯃꯥꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯕ ꯂꯣꯏꯔꯒꯨꯝꯕꯅꯤ ꯈꯨꯔꯥ꯫ ꯉꯁꯥꯏꯈꯩ ꯅꯤꯡꯊꯦꯝꯗꯤ ꯏꯃꯨꯡꯗ ꯂꯩꯔꯤꯕ ꯑꯣꯏꯔꯦ꯫ ꯅꯤꯡꯊꯦꯝꯗꯨ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯕꯥꯖꯤ, ꯀꯅꯥ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤꯅꯣ ꯁꯥꯏꯗꯨꯅ? ꯅꯤꯡꯊꯦꯝꯗꯨ ꯈꯣꯏꯗꯨꯝꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯅꯪ ꯃꯥꯜꯂꯤ, ꯅꯍꯥꯟ ꯁꯥꯅꯧꯕꯤꯒ ꯎꯅꯍꯧꯕꯗꯨ ꯏꯇꯥꯎ꯫ ꯈꯣꯏꯗꯨꯝꯅ ꯃꯥꯅꯤ ꯏꯇꯥꯎ, ꯑꯩ ꯃꯥꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯥꯗꯨꯅꯤ꯫ ꯑꯣ ꯕꯥꯖꯤ, ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯗꯣ꯫ ꯅꯤꯡꯊꯦꯝꯗꯨ ꯃꯄꯥ ꯀꯨꯟꯖꯗ ꯁꯥꯎꯔꯞꯅ ꯌꯦꯡꯂꯝꯂꯒ ꯆꯪꯈ꯭ꯔꯤ꯫ ꯀꯨꯟꯖꯁꯨ ꯅꯤꯡꯊꯦꯝꯗ ꯄꯤꯁꯨꯝ ꯅꯥꯝꯃ ꯊꯦꯛꯀꯠꯂꯒ ꯌꯦꯡꯍꯧꯔꯤ꯫ ꯀꯨꯟꯖꯅ ꯈꯣꯏꯗꯨꯝꯗ ꯇꯞꯅ ꯍꯩ, ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯃꯧꯅꯤꯅꯦ ꯈꯣꯏꯗꯨꯝ꯫ ꯅꯪꯗꯤ ꯃꯥꯒ ꯀꯔꯝ ꯍꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯧꯔꯤꯕꯅꯣ? ꯃꯣꯏꯅ ꯀꯔꯤꯝꯇ ꯍꯥꯏꯗꯕ꯭ꯔꯥ ꯃꯗꯨꯒꯤ ꯋꯥꯗꯣ? ꯃꯥꯗꯤ ꯍꯜꯂꯛꯄꯤꯅꯤ, ꯑꯗꯨ ꯏꯕꯨꯡꯉꯣ, ꯃꯥꯅ ꯀꯔꯤꯒꯤ ꯍꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯃꯔꯝ ꯈꯪꯅꯤꯡꯂꯨꯔꯅꯨ꯫ ꯅꯪ ꯋꯥꯔꯤꯗꯨ ꯇꯥꯕꯗꯅꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯍꯪꯒꯣꯏꯔꯛꯀꯅꯤ ꯅꯪꯅ꯫ ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯧꯅꯤ, ꯅꯪ ꯅꯁꯥꯅ ꯋꯥꯈꯜ ꯇꯥꯖꯔꯣ ꯑꯗꯨꯝ꯫ ꯃꯆꯥ ꯑꯅꯤ ꯑꯃꯁꯨ ꯂꯩꯔꯕꯅꯤ, ꯃꯋꯥ ꯉꯥꯡꯅꯕꯤ ꯃꯧꯅꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯀꯣꯛꯆꯥꯎꯕꯤ ꯀꯥꯏ ꯈꯣꯏꯗꯨꯝꯗꯨ ꯂꯝꯕꯤꯗ ꯇꯔꯪ ꯑꯃꯗ ꯍꯜꯂꯛꯏ꯫ ꯃꯥꯅ ꯅꯍꯥꯟ ꯃꯈꯩ ꯃꯃꯥꯏ ꯈꯨꯝꯂꯤꯕꯁꯤꯗꯤ ꯃꯧ ꯍꯜꯂꯛꯄꯤ ꯑꯣꯏꯔꯝꯂꯦꯗꯅ꯫ ꯃꯥꯗꯤ ꯑꯩꯉꯣꯟꯗ ꯑꯁꯦꯡꯕꯗꯣ ꯀꯔꯤꯒꯤ ꯍꯥꯏꯗ꯭ꯔꯤꯕ? ꯃꯥꯅ ꯑꯁꯦꯡꯕꯗꯣ ꯍꯥꯟꯅ ꯍꯥꯏꯔꯝꯂꯕꯗꯤ ꯑꯩꯅ ꯉꯁꯤ ꯃꯉꯣꯟꯗ ꯑꯁꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯋꯥꯔꯧꯔꯤꯕꯁꯦ ꯋꯥꯔꯧꯔꯝꯒꯗ꯭ꯔꯥ? ꯁꯥꯅꯧꯕꯤ, ꯅꯪꯁꯤ ꯀꯨꯝꯍꯩ ꯌꯥꯝꯅ ꯍꯩ꯫ ꯅꯪ ꯅꯍꯥꯟ ꯑꯁꯦꯡꯕꯗꯣ ꯍꯥꯏꯔꯝꯂꯕꯗꯤ ꯅꯪꯃꯛ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯅꯪꯒꯤꯗꯃꯛ ꯂꯦꯞꯄꯝꯃꯣꯏꯗ꯭ꯔꯣ? ꯑꯗꯣ ꯂꯥꯟꯕꯗꯤ ꯑꯩꯅ ꯂꯥꯟꯗꯣꯏꯅꯤ, ꯃꯔꯝꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯥꯏꯍꯧꯕꯅꯤ꯫ ꯑꯗꯨꯅ ꯑꯩ ꯃꯉꯣꯟꯗ ꯁꯥꯎꯕ ꯃꯔꯝ ꯆꯥꯗꯦ꯫ ꯈꯣꯏꯗꯨꯝꯗꯨ ꯃꯇꯣꯝꯇ ꯇꯔꯪ ꯑꯃꯗ ꯂꯝꯕꯤꯗ ꯆꯨꯍꯤ ꯈꯔꯗꯨ ꯌꯥꯜꯂꯒ ꯆꯠꯂꯤꯉꯩ ꯑꯔꯥꯞꯄꯗ ꯅꯨꯄꯥ ꯑꯃꯅ ꯃꯉꯥꯎ ꯊꯤꯕ ꯂꯝꯂꯃꯨꯛ ꯁꯥꯡꯕ ꯃꯁꯤ ꯄꯥꯟꯕ ꯁꯟ ꯂꯥꯕ ꯑꯃ ꯀꯟꯅ ꯇꯥꯟꯅꯔꯛꯏ꯫ ꯁꯟ ꯇꯥꯟꯅꯔꯛꯄ ꯅꯨꯄꯥꯗꯨ ꯈꯣꯏꯗꯨꯝꯗ ꯂꯥꯎꯔꯤ꯫ ꯍꯩ, ꯅꯍꯥ ꯅꯪꯕꯨ ꯍꯟꯗꯣꯛꯅꯩ, ꯁꯟ ꯑꯉꯥꯎꯕꯁꯤꯅ ꯄꯣꯠꯆꯠꯇꯅ ꯁꯤꯕ ꯇꯥꯔꯅꯤ ꯏꯕꯨꯡꯉꯣ ꯅꯪꯕꯨ꯫ ꯍꯩ ꯍꯩ, ꯑꯩꯒꯤ ꯁꯟꯁꯤꯡꯁꯤꯗꯤ ꯍꯥꯏꯕ, ꯅꯍꯥꯁꯤ ꯇꯝꯅ ꯑꯩꯒꯤ ꯁꯟꯁꯤꯗꯤ ꯌꯨꯡꯅ ꯃꯁꯤꯁꯦ ꯍꯥꯔꯒ ꯆꯦꯟꯁꯤꯟꯈ꯭ꯔꯅꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯑꯉꯥꯎꯕ ꯁꯟ ꯂꯥꯕ ꯑꯆꯧꯕꯗꯨꯒꯤ ꯃꯁꯤꯅ ꯇꯝꯊꯤꯅ ꯊꯤꯟꯗꯠꯄꯤꯔꯝꯃꯤ꯫ ꯈꯣꯏꯗꯨꯝꯗꯨ ꯃꯐꯝ ꯑꯗꯨꯗ ꯈꯨꯗꯛꯇ ꯁꯤꯔꯝꯃꯤ꯫ ꯈꯣꯏꯗꯨꯝ ꯁꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯁꯥꯅꯧꯕꯤꯗꯨ ꯋꯥꯈꯜ ꯆꯣꯏꯕ ꯅꯨꯄꯤ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯔꯝꯃꯤ꯫ ꯁꯥꯅꯧꯕꯤꯅ ꯋꯥꯈꯜ ꯆꯣꯏꯕ ꯍꯧꯒꯠꯂꯛꯄꯒ ꯀꯨꯟꯖꯅ ꯈꯣꯏꯗꯨꯝꯗ ꯀꯥꯞꯈꯤꯕ ꯍꯤꯒꯥꯏꯋꯥꯒꯤ ꯄꯥꯎꯗꯨ ꯂꯨꯈꯣꯏꯗꯒꯤ ꯑꯃꯨꯛ ꯇꯥꯔꯨꯕꯗꯒꯤ ꯁꯥꯅꯧꯕꯤꯗꯨꯗꯤ ꯋꯥꯈꯜ ꯄꯨꯝꯆꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯁꯥꯅꯧꯕꯤꯗꯨ ꯂꯨꯈꯣꯏꯒꯤ ꯃꯅꯥꯛꯇ ꯐꯝꯂꯒ ꯇꯥ ꯂꯨꯈꯣꯏ, ꯑꯩꯕꯨ ꯀꯨꯟꯖꯒꯤ ꯃꯄꯥ ꯃꯆꯥꯗ ꯂꯃꯟ ꯈꯨꯝꯗꯅ
ꯇꯣꯛꯁꯤ ꯍꯥꯏꯔꯅꯦ ꯏꯆꯜ ꯂꯃꯟ ꯈꯨꯝꯕꯩ ꯊꯕꯛꯁꯦ ꯑꯐꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯀꯨꯟꯖꯒꯨꯝꯕ ꯌꯥꯝꯅ ꯐꯕ ꯃꯥꯟꯕ ꯐꯠꯇꯤ ꯐꯠꯇꯕ ꯃꯣꯏꯒꯨꯝꯕꯁꯤꯗꯤ ꯄꯔꯥ ꯑꯃꯗꯤ ꯇꯝꯕꯤꯕ ꯀꯥꯏꯗꯕ꯭ꯔꯥ ꯈꯜꯂꯤ ꯇꯥꯂꯨꯈꯣꯏ ꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕꯅꯤ ꯍꯧꯖꯤꯛꯇꯤ ꯊꯕꯛꯁꯨ ꯄꯥꯡꯊꯣꯛꯄ ꯍꯧꯈ꯭ꯔꯕꯅꯤꯅ ꯀꯨꯝꯍꯩꯗꯤ ꯃꯁꯥ ꯃꯊꯣꯝꯗ ꯇꯧꯖꯔꯛꯂꯅꯤ ꯅꯣꯡꯃ ꯃꯨꯟꯅꯥꯎꯗꯨ ꯂꯨꯈꯣꯏꯒꯤ ꯌꯨꯝꯒꯤ ꯊꯣꯡꯒꯥꯜꯗ ꯁꯤꯡ ꯊꯨꯞꯂꯤ ꯃꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯩꯈꯣꯏ ꯕꯥꯖꯤꯅ ꯇꯥꯔꯗꯤ ꯕꯥꯖꯤꯗꯤ ꯕꯦꯅꯥꯎ ꯍꯣꯏꯗ ꯃꯪꯒꯣꯜ ꯀꯥꯎ ꯍꯥꯏꯕ ꯌꯥꯔꯛꯈꯤꯗ꯭ꯔꯥ ꯃꯣꯏ ꯃꯧꯗꯣ ꯃꯁꯛꯇꯤ ꯍꯥꯏꯐꯦꯠ ꯐꯖꯕꯅꯤꯀꯣ ꯑꯗꯣ ꯃꯧ ꯑꯣꯏꯔꯝꯕꯁꯤꯗ ꯃꯒꯨꯟꯗꯤ ꯌꯥꯝ ꯊꯤꯅ ꯃꯥꯡꯗ꯭ꯔꯣ ꯏꯇꯩ ꯑꯌꯤꯡꯕꯤꯗꯣ ꯇꯥꯟꯖꯥꯗꯨꯗ ꯅꯤꯡꯊꯦꯝꯗꯨ ꯂꯨꯍꯣꯡꯕꯒꯤ ꯄꯨꯡ ꯊꯤꯟꯕ ꯆꯠꯅꯕ ꯄꯨꯡ ꯑꯃ ꯌꯥꯜꯂꯒ ꯊꯣꯛꯂꯛꯄ ꯇꯥꯟꯖꯥꯅꯤ ꯅꯤꯡꯊꯦꯝꯗꯨ ꯂꯨꯈꯣꯏꯒꯤ ꯊꯣꯡꯒꯥꯜꯒꯤ ꯁꯤꯡ ꯄꯩꯐꯝ ꯃꯄꯥꯗꯨ ꯌꯧꯁꯤꯜꯂꯛꯏ ꯃꯨꯅꯥꯎꯗꯨ ꯁꯤꯡ ꯊꯨꯞꯅ ꯊꯨꯞꯅ ꯏꯄꯟ ꯀꯨꯟꯖꯗꯤ ꯆꯦꯜꯂꯨꯕꯤ ꯑꯣꯏꯒꯦꯔꯥ ꯍꯜꯂꯛꯄꯤ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯃꯆꯥ ꯂꯩꯔꯕꯤ ꯑꯣꯏꯒꯦꯔꯥ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯃꯃꯧ ꯑꯣꯏꯕꯗꯨꯅꯤ ꯃꯥꯅ ꯄꯥꯝꯃꯤꯁꯦ ꯏꯇꯩ ꯑꯌꯤꯡꯕꯤꯁꯨ ꯑꯇꯣꯞꯄꯗ ꯃꯌꯨꯝ ꯀꯌꯥꯔꯛ ꯄꯥꯜꯂꯨꯕꯅꯣ ꯃꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯑꯗꯣ ꯃꯁꯛ ꯐꯖꯕꯅꯤꯅ ꯍꯜꯂꯛꯄꯤ ꯑꯣꯏꯔꯁꯨ ꯏꯄꯟ ꯀꯨꯟꯖꯅ ꯇꯥꯅꯤꯡꯊꯦꯝ ꯈꯪꯍꯟꯗꯕꯤꯗ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯅ ꯂꯧꯁꯤꯜꯂꯤꯁꯤꯅꯤ ꯁꯤꯟꯕꯨꯗꯤ ꯊꯣꯛꯄ ꯌꯥꯗꯦ ꯑꯗꯣ ꯇꯥꯅꯤꯡꯊꯦꯝꯅ ꯈꯪꯂꯛꯑꯗꯤ ꯑꯣ ꯇꯥꯅꯤꯡꯊꯦꯝꯒꯤ ꯀꯥꯏꯗꯧꯕ ꯃꯥꯒꯤ ꯊꯃꯣꯏꯗꯣ ꯑꯣ ꯅꯤꯡꯊꯦꯝꯗꯨ ꯃꯨꯅꯥꯎꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯛꯏ ꯅꯤꯡꯊꯦꯝ ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯏ ꯑꯩ ꯂꯨꯍꯣꯡꯕ ꯆꯠꯄ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ ꯉꯁꯤꯗꯤ ꯏꯁꯥꯁꯦ ꯌꯥꯝ ꯅꯤꯛꯏ ꯑꯩ ꯃꯨꯅꯥꯎꯅ ꯎꯗ꯭ꯔꯤꯉꯩ ꯌꯨꯝꯗ ꯆꯪꯍꯧꯔꯒꯦ ꯅꯤꯡꯊꯦꯝꯗꯨ ꯃꯌꯨꯝꯗ ꯇꯨꯃꯤꯟꯅ ꯇꯔꯪ ꯑꯃꯗ ꯆꯪꯈꯤ ꯃꯤꯋꯥ ꯍꯥꯏꯕꯁꯤꯗꯤ ꯅꯨꯡꯁꯤꯠꯀꯨꯝ ꯌꯥꯡꯏ ꯅꯣꯡꯃ ꯍꯧꯈ꯭ꯔꯦ ꯂꯩꯀꯥꯏ ꯈꯨꯜꯗꯨ ꯑꯌꯤꯡꯕꯤꯒꯤ ꯋꯥꯔꯤꯅ ꯋꯥꯏ ꯆꯥꯏꯔꯛꯂꯦ ꯀꯩꯁꯨ ꯂꯥꯟꯖꯗꯕꯤ ꯑꯌꯤꯡꯕꯤ ꯃꯄꯥꯟ ꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯃꯐꯝ ꯃꯐꯝ ꯈꯨꯗꯤꯡ ꯑꯌꯤꯡꯕꯤꯒꯤ ꯋꯥꯔꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯃꯤꯋꯥ ꯉꯥꯡꯅꯕ ꯅꯨꯡꯉꯥꯏꯕ ꯋꯥꯔꯤ ꯑꯣꯏꯔꯦ ꯂꯩꯀꯥꯏꯒꯤ ꯂꯧ ꯌꯩꯐꯝꯗꯅꯤ ꯂꯧꯄꯨꯗꯨ ꯍꯩꯊꯥ ꯄꯣꯊꯥ ꯁꯦꯝꯅ ꯁꯦꯝꯅ ꯋꯥꯔꯤꯗꯤ ꯑꯌꯤꯡꯕꯤꯒꯤꯅ ꯅꯨꯡꯉꯥꯏꯗ ꯅꯠꯇ꯭ꯔꯅꯤ ꯃꯦꯝꯆꯥ ꯂꯧ ꯌꯩꯐꯝ ꯃꯔꯛꯇꯒꯤ ꯂꯨꯈꯣꯏꯅ ꯀꯨꯟꯖꯗꯣ ꯃꯧ ꯐꯖꯕ ꯌꯥꯝ ꯄꯥꯝꯕꯅꯤ ꯅꯨꯄꯤꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯃꯉꯣꯟꯗ ꯀꯔꯤꯝꯇ ꯊꯤꯔꯝꯃꯣꯏ ꯍꯪꯂꯝꯃꯣꯏ ꯃꯥꯒꯤꯗꯤ ꯃꯃꯧ ꯐꯖꯕ ꯃꯆꯥ ꯃꯁꯨ ꯆꯥꯗꯥ ꯅꯧꯗꯥ ꯐꯖꯕ ꯑꯗꯨ ꯈꯛꯇꯅꯤ ꯅꯨꯄꯥ ꯑꯃꯅ ꯑꯌꯤꯡꯕꯤꯅ ꯅꯤꯡꯊꯦꯝꯗ ꯃꯌꯨꯝ ꯄꯥꯜꯂꯛꯄꯁꯦ ꯑꯍꯨꯝ ꯁꯨꯕꯅꯤ ꯍꯥꯏꯅꯔꯤꯅꯦ ꯃꯦꯝꯆꯥꯅ ꯃꯆꯥ ꯑꯃꯃꯝꯗꯤ ꯂꯣꯏꯅ ꯊꯅꯝꯃꯤꯁꯨ ꯍꯥꯏ ꯈꯪꯗꯦ ꯖꯥꯖꯥꯅꯤꯗ ꯇꯥꯔꯤ ꯄꯥꯎꯁꯦ ꯂꯧꯄꯨꯗꯨꯅ ꯀꯨꯟꯖꯥ ꯍꯥꯏꯁꯤꯅꯤ ꯁꯤꯗꯅꯦ ꯋꯥꯕꯨ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯏꯆꯦ ꯃꯩꯉꯧꯕꯤꯗꯤ ꯐꯕꯅꯤ ꯀꯨꯟꯖ ꯁꯤꯅꯤ ꯃꯤ ꯃꯔꯨꯗꯤ ꯂꯨꯈꯣꯏ ꯅꯪ ꯀꯨꯟꯖꯒꯤ ꯋꯥꯔꯤꯗꯣ ꯇꯧꯔꯧꯗꯅ ꯁꯥꯅꯧꯕꯤ ꯃꯃꯧ ꯑꯣꯏꯕ ꯄꯥꯝꯈꯤꯗꯕ ꯁꯥꯅꯧꯕꯤꯒ ꯂꯨꯍꯣꯡꯅꯤ ꯇꯧꯔꯝꯕ ꯅꯨꯄꯥꯗꯨꯅ ꯀꯨꯟꯖꯅ ꯍꯤꯒꯩꯋꯥ ꯀꯥꯞꯁꯤꯟꯕ ꯅꯨꯄꯥꯗꯣ ꯀꯃꯥꯏꯅ ꯁꯤꯕ ꯋꯥꯔꯤꯗꯣ ꯂꯧ ꯌꯩꯅꯩꯅ ꯂꯤꯔꯧꯗꯅ ꯑꯗꯨꯅꯤꯁꯦ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏꯍꯟꯁꯤ ꯍꯥꯏꯔꯗꯤ ꯑꯩ ꯊꯕꯛ ꯁꯨꯗꯕꯤ ꯐꯖꯅ ꯐꯝꯃꯒ ꯋꯥꯔꯤꯗꯣ ꯂꯤꯕ ꯇꯥꯕ ꯃꯌꯥꯝꯗꯣ ꯋꯥ ꯋꯥ ꯅꯣꯛꯏ ꯂꯨꯈꯣꯏꯅ ꯈꯣꯏꯗꯨꯝ ꯑꯃꯗꯤ ꯁꯥꯅꯧꯕꯤꯒꯤ ꯋꯥꯔꯤ ꯂꯤꯔꯛꯏ ꯊꯕꯛ ꯁꯨꯕ ꯃꯤꯑꯣꯏꯁꯤꯡ ꯀꯨꯟꯖꯒꯤ ꯋꯥꯔꯤꯗꯨ ꯇꯥꯕꯗ ꯍꯨ ꯇꯔꯦꯠꯇꯒꯤ ꯍꯦꯟꯅꯁꯨ ꯈꯥꯅꯔꯝꯃꯤ ꯀꯨꯟꯖꯒꯤ ꯂꯝꯆꯠꯇꯨ ꯅꯨꯃꯤꯗꯥꯡꯅꯤ ꯅꯤꯡꯊꯦꯝꯗꯨ ꯑꯌꯤꯡꯕꯤꯗꯗꯤ ꯇꯥꯏꯅꯗꯦ ꯃꯔꯝꯗꯤ ꯑꯌꯤꯡꯕꯤꯒꯤ ꯃꯔꯥꯜ ꯅꯠꯇꯦ ꯈꯟꯖꯔꯤ ꯅꯤꯡꯊꯦꯝꯗꯤ ꯅꯤꯡꯊꯦꯝꯅ ꯌꯥꯝ ꯁꯤꯡꯅꯔꯤꯕꯁꯤ ꯃꯄꯥ ꯀꯨꯟꯖꯗꯅꯤ ꯃꯔꯝꯗꯤ ꯅꯤꯡꯊꯦꯝꯅ ꯑꯌꯤꯡꯕꯤ ꯂꯥꯟꯗꯦ ꯈꯪꯂꯛꯂꯤ ꯑꯌꯤꯡꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗ ꯅꯤꯡꯊꯦꯝꯒꯤ ꯃꯃꯥꯅ ꯀꯞꯄ ꯊꯦꯝꯂꯤ ꯑꯗꯨꯒ ꯅꯤꯡꯊꯦꯝꯅ ꯀꯨꯟꯖꯒ ꯈꯠꯅꯔꯤ ꯕꯦꯅꯥꯎꯁꯨ ꯑꯌꯤꯡꯕꯤꯒꯤ ꯃꯅꯥꯛꯇ ꯇꯨꯃꯤꯟꯅ ꯐꯝꯂꯤ ꯅꯤꯡꯊꯦꯝꯅ ꯃꯄꯥ ꯀꯨꯟꯖꯗ ꯕꯥꯖꯤꯗꯤ ꯑꯣꯏꯗꯕ ꯉꯥꯡꯗꯅ ꯃꯤꯒꯤ ꯃꯆꯥ ꯍꯥꯠꯄꯅꯤ ꯁꯨꯛꯂꯥꯟ ꯂꯥꯟꯖꯗꯕ ꯁꯥꯅꯧꯕꯤꯒꯤ ꯅꯨꯄꯥꯗꯣ ꯕꯥꯖꯤꯅ ꯍꯤꯒꯥꯏꯋꯥ ꯇꯧꯁꯤꯟꯕꯤꯔꯒ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯃꯇꯝꯗꯨꯗꯗꯤ ꯑꯩꯁꯨ ꯕꯥꯖꯤꯅ ꯇꯧꯕꯗꯣ ꯂꯣꯏꯅ ꯆꯨꯝꯃꯤ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯊꯣꯛꯂꯒ ꯕꯥꯖꯤꯅ ꯇꯧꯔꯤꯕꯁꯤꯡꯗꯣ ꯀꯔꯤꯅꯣꯗꯣ ꯈꯪꯉꯤ ꯑꯌꯤꯡꯕꯤꯅ ꯃꯧ ꯑꯣꯏꯅ ꯑꯩꯅ ꯂꯧꯕ ꯂꯧꯗꯕ ꯑꯩ ꯀꯩꯝ ꯈꯟꯗꯦ ꯃꯧ ꯑꯣꯏꯔꯝꯃꯤ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯂꯕ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯑꯌꯤꯡꯕꯤꯅ ꯊꯝꯆꯥ ꯑꯩ ꯃꯧ ꯅꯠꯇꯤꯌꯦ ꯏꯃꯥ ꯑꯩ ꯇꯥꯕ ꯌꯥꯝ ꯋꯥꯔꯦ ꯏꯃꯥ ꯀꯨꯟꯖꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯃꯥ ꯃꯩꯉꯧꯕꯤꯅ ꯏꯕꯦꯝꯃ ꯑꯆꯨꯝꯕꯗꯤ ꯑꯆꯨꯝꯕ ꯑꯣꯏꯅ ꯑꯗꯨꯝ ꯂꯩꯒꯅꯤ ꯋꯥꯐꯝꯁꯦ ꯅꯣꯏꯒꯤ ꯌꯨꯝꯒꯤ ꯃꯤꯗꯅꯦ ꯍꯥꯏꯔꯨꯕ ꯍꯪꯂꯨꯕ ꯌꯥꯕꯁꯨ ꯅꯠꯇꯦ ꯃꯩꯅꯧꯕꯤꯗꯨ ꯀꯨꯟꯖꯗ ꯈꯥꯅ ꯌꯦꯡꯂꯤ ꯃꯔꯝꯗꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯤ ꯁꯥꯅꯧꯕꯤꯒꯤ ꯈꯨꯖꯤꯜ ꯊꯧꯔꯥꯡꯅꯤ ꯈꯪꯕꯒꯤ ꯃꯩꯉꯧꯕꯤꯅ ꯉꯁꯤꯗꯤ ꯑꯩꯅ ꯇꯧꯔꯨꯕ ꯑꯐ ꯑꯐꯕ ꯊꯕꯛꯇꯨꯅ ꯑꯩꯒꯤ ꯏꯃꯨꯡꯗ ꯇꯦꯛꯁꯤꯟ ꯍꯟꯖꯤꯜꯂꯛꯂꯦꯗꯣ
ꯑꯗꯨꯒ ꯗꯁꯥꯅ ꯀꯔꯤꯁꯨ ꯂꯥꯟꯖꯗꯕꯤ ꯏꯃꯧꯗ ꯇꯥꯍꯧꯕ꯫ ꯕꯦꯅꯥꯎꯅ ꯁꯥꯎꯅꯨ ꯕꯥꯖꯤ, ꯑꯩꯅ ꯃꯤꯉꯣꯟꯗ ꯇꯧꯔꯨꯕ ꯐꯠꯇꯕ ꯊꯕꯛꯁꯤꯡꯗꯨꯒꯤ ꯃꯍꯩꯅꯤ꯫ ꯉꯁꯤ ꯕꯥꯖꯤꯗꯗꯤ ꯐꯪꯗ꯭ꯔꯗꯅ ꯂꯥꯟꯖꯗꯕꯤ ꯏꯅꯝꯃꯗ ꯐꯪꯂꯤꯕꯁꯤ꯫ ꯇꯥꯆꯧꯒ ꯅꯨꯡꯁꯤꯅꯖꯕꯤ ꯏꯆꯦ ꯁꯥꯅꯧꯕꯤꯒꯤ ꯃꯇꯥꯡꯗꯒꯤ ꯑꯩꯗꯤ ꯕꯥꯖꯤꯗꯅꯦ ꯌꯥꯗꯕ ꯑꯗꯨꯝ ꯍꯧꯈ꯭ꯔꯕꯅꯤ꯫ ꯕꯥꯖꯤ, ꯅꯪ ꯄꯨꯛꯆꯦꯜ ꯌꯥꯝ ꯄꯤꯛꯏ, ꯁꯤꯈ꯭ꯔꯣ ꯅꯪ꯫ ꯀꯨꯟꯖꯗꯨ ꯋꯥ ꯉꯥꯡꯗꯦ, ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯕꯦꯅꯥꯎꯗ ꯋꯥꯔꯧꯅ ꯌꯦꯡꯉꯤ ꯃꯥꯏꯉꯧꯕꯤꯅ꯫ ꯏꯕꯦꯝꯃ, ꯅꯆꯤꯟꯗꯣ ꯊꯥꯖꯤꯜꯂꯛꯀꯅꯤ ꯅꯪ꯫ ꯅꯤꯡꯊꯦꯝꯗꯤ ꯋꯥ ꯉꯥꯡꯂꯛꯈꯤꯗ꯭ꯔꯦ꯫ ꯑꯌꯦꯡꯕꯤꯅ ꯏꯕꯦꯝꯃ, ꯕꯥꯖꯤꯗ ꯑꯗꯨꯝꯅ ꯍꯥꯏꯍꯩꯗꯦꯀꯣ, ꯋꯥꯍꯩ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯂꯨꯕꯅꯤ꯫ ꯋꯥꯍꯩ ꯑꯃꯅ ꯃꯤꯒꯤ ꯊꯋꯥꯏ ꯀꯟꯒꯗꯣꯏꯅꯤ, ꯋꯥꯍꯩ ꯑꯃꯅ ꯃꯤꯒꯤ ꯊꯋꯥꯏ ꯃꯥꯡꯒꯗꯣꯏꯅꯤ꯫ ꯑꯌꯦꯡꯕꯤꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯌꯥꯝꯅ ꯆꯝꯅ ꯕꯦꯅꯥꯎꯗ ꯍꯥꯏꯖꯕ ꯋꯥꯍꯩꯅꯤ, ꯑꯗꯨꯕꯨ ꯑꯌꯦꯡꯕꯤꯒꯤ ꯋꯥꯍꯩꯗꯨ ꯀꯨꯟꯖꯗꯗꯤ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ, ꯃꯔꯝꯗꯤ ꯑꯌꯦꯡꯕꯤꯅ ꯀꯨꯟꯖꯗ ꯕꯥꯖꯤ ꯍꯥꯏꯕꯗꯒꯤ ꯍꯦꯟꯗ꯭ꯔꯤ꯫ ꯑꯍꯤꯡ ꯀꯨꯟꯖꯗꯨ ꯁꯥꯅꯧꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯏ꯫ ꯇꯣꯂꯨꯃꯨꯗꯤ ꯀꯨꯟꯖ ꯎꯕꯗ ꯇꯤꯡꯕꯤ ꯀꯥꯈ꯭ꯔꯦ꯫ ꯁꯥꯅꯧꯕꯤꯁꯨ ꯐꯝꯂꯤ꯫ ꯇꯣꯂꯨꯃꯨꯅ ꯍꯩ, ꯅꯪꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯂꯤꯕ ꯀꯨꯟꯖ? ꯇꯥꯗ, ꯅꯅꯥꯎꯅ ꯇꯥꯗꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯤ ꯌꯥꯝ ꯀꯥꯏꯔꯕ꯭ꯔꯣ? ꯅꯪꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯂꯥꯛꯄꯁꯤ ꯌꯥꯝꯅ ꯀꯥꯏ, ꯅꯪ ꯆꯪꯂꯛꯀꯅꯨꯅꯦ꯫ ꯇꯥꯗ, ꯉꯁꯤ ꯑꯩꯅ ꯇꯥꯗꯒꯤ ꯃꯥꯡꯗ ꯊꯃꯣꯏ ꯀꯥꯏꯅ ꯂꯦꯞꯂꯤꯕꯁꯦ ꯑꯩꯅ ꯇꯥꯗ ꯑꯃꯗꯤ ꯏꯕꯦꯝꯃꯗ ꯂꯥꯜꯂꯨꯕꯒꯤꯅꯤ ꯇꯥꯗ꯫ ꯑꯩꯅ ꯂꯥꯛꯆꯔꯤꯕꯒꯤ ꯃꯔꯝꯁꯤꯁꯨ ꯇꯥꯗ ꯑꯃꯗꯤ ꯏꯕꯦꯝꯃꯗ ꯑꯩꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯀꯌꯥꯗꯨꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯔꯒꯁꯨ ꯉꯥꯛꯄꯤꯐꯝ ꯊꯣꯛꯄꯒꯤ ꯃꯇꯝ ꯍꯦꯜꯂꯕ ꯏꯔꯥꯜꯁꯦ ꯉꯁꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯒꯦ ꯂꯥꯛꯆꯕꯅꯤ ꯏꯕꯦꯝꯃ꯫ ꯇꯣꯂꯨꯃꯨꯗꯤ ꯁꯨꯛꯇꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯁꯥꯅꯧꯕꯤꯅ ꯏꯄꯜ, ꯑꯩꯅ ꯏꯄꯜꯗ ꯉꯥꯛꯄꯤꯗꯨꯅꯁꯨ ꯉꯥꯛꯄꯤꯔꯦ ꯍꯥꯏꯔꯒꯁꯨ ꯅꯔꯥꯜꯗꯤ ꯀꯣꯛꯇꯧꯕ ꯂꯩꯇꯦ ꯏꯄꯜꯒꯤ, ꯃꯔꯝꯗꯤ ꯏꯄꯜꯒꯤ ꯍꯥꯛꯇꯛꯇꯅꯤ ꯑꯩꯅ ꯉꯁꯤ ꯁꯨꯃꯥꯏꯅ ꯍꯤꯡꯂꯤꯕꯁꯦ꯫ ꯏꯄꯜꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯅꯅꯤꯡ ꯊꯨꯡꯈ꯭ꯔ ꯃꯇꯨꯡ ꯂꯥꯜꯂꯦ ꯍꯥꯏꯖꯕꯗꯨꯗꯤ ꯂꯥꯏꯅ ꯐꯥꯎꯕ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ꯫ ꯏꯄꯜꯁꯨ ꯌꯨꯝꯗ ꯍꯟꯕꯤꯔꯣ꯫ ꯑꯩꯅ ꯃꯤꯗ ꯇꯧꯔꯨꯕ ꯐꯠꯇꯕꯁꯤꯡꯗꯣ ꯏꯁꯥꯗ ꯊꯣꯛꯂꯕ ꯀꯥꯟꯗ ꯈꯪꯕꯅꯤ ꯏꯄꯜ, ꯌꯥꯔꯦ ꯆꯠꯄꯤꯔꯣ꯫ ꯂꯩꯁꯥꯕꯤ ꯂꯩꯕ ꯌꯨꯝꯗ ꯏꯄꯟ ꯆꯪꯂꯛꯄꯁꯦ ꯂꯩꯀꯥꯏꯅ ꯎꯔꯒ ꯏꯄꯟꯒ ꯑꯩꯈꯣꯏꯒꯗ ꯀꯩꯅꯣꯝ ꯈꯟꯈꯤꯅꯤ꯫ ꯀꯨꯟꯖꯗꯨ ꯋꯥ ꯃꯈꯥ ꯇꯥꯗꯦ, ꯃꯃꯥꯏ ꯉꯥꯡꯅ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯟꯕꯒ ꯀꯨꯟꯖꯗꯨ ꯃꯥꯒꯤ ꯀꯥꯗ ꯍꯨ ꯊꯛꯂꯒ ꯁꯤꯔꯝꯃꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯁꯥꯅꯧꯕꯤꯅ ꯇꯥꯏ꯫ ꯑꯗꯨꯒ ꯀꯨꯟꯖꯅ ꯁꯤꯗ꯭ꯔꯤꯉꯩ ꯃꯥꯅ ꯇꯧꯈꯤꯕ ꯑꯔꯥꯟꯕ ꯀꯌꯥꯁꯤꯡꯗꯨ ꯆꯦꯗ ꯏꯔꯒ ꯃꯥꯒꯤ ꯃꯅꯥꯛꯇ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯧ ꯑꯌꯦꯡꯕꯤ ꯂꯥꯟꯗꯦ ꯑꯌꯦꯡꯕꯤꯒꯤ ꯃꯔꯝꯗ ꯁꯟꯗꯣꯛꯂꯤꯕ ꯑꯔꯥꯟꯕꯗꯨ ꯁꯟꯗꯣꯛꯄ ꯂꯦꯞꯄꯤꯅꯕ ꯂꯩꯀꯥꯏ ꯈꯨꯜꯗ ꯈꯨꯠ ꯅꯣꯟꯖꯔꯝꯃꯤ꯫ ꯀꯨꯟꯖꯅ ꯆꯦꯗꯨꯗ ꯏꯔꯒ ꯊꯝꯂꯝꯃꯤ꯫ ꯁꯥꯅꯧꯕꯤꯁꯨ ꯀꯨꯟꯖ ꯁꯤꯈꯤꯕꯒ ꯑꯐꯕ ꯄꯨꯛꯆꯦꯜ ꯂꯥꯛꯄ ꯍꯧꯔꯦ, ꯑꯐꯕ ꯋꯥꯈꯜ ꯈꯟꯕ ꯍꯧꯔꯛꯂꯦ꯫ ꯃꯤꯌꯥꯝꯁꯨ ꯑꯌꯦꯡꯕꯤ ꯂꯥꯟꯗꯦ ꯍꯥꯏꯕ ꯇꯞꯅ ꯇꯞꯅ ꯈꯪꯅꯔꯛꯂꯦ꯫ ꯁꯥꯅꯧꯕꯤꯁꯨ ꯄꯥꯈꯪ ꯑꯔꯤꯕ ꯂꯨꯈꯣꯏꯅ ꯃꯇꯦꯡ ꯄꯥꯡꯕꯤꯕꯒ ꯃꯣꯏ ꯑꯅꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒ ꯂꯨꯈꯣꯏꯗꯨ ꯆꯍꯤ ꯂꯤꯔꯕꯁꯨ ꯂꯤꯅ ꯁꯥꯅꯧꯕꯤꯒ ꯅꯨꯡꯁꯤꯅꯈ꯭ꯔꯦ꯫ ꯅꯤꯡꯊꯦꯝ ꯑꯃꯗꯤ ꯑꯌꯦꯡꯕꯤꯒꯤꯁꯨ ꯃꯆꯥꯅꯨꯄꯤ ꯑꯃ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯩꯄꯣꯛ ꯄꯣꯛꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯁꯛꯇ ꯁꯨꯗꯗꯤ ꯅꯤꯡꯊꯦꯝ ꯂꯧꯗꯅ ꯑꯉꯥꯡ ꯑꯅꯤꯗꯨꯗꯤ ꯀꯨꯟꯖꯒꯤ ꯏꯃꯨꯡꯒꯤ ꯆꯥꯗꯥ ꯅꯧꯗꯥ ꯑꯗꯨꯝ ꯃꯥꯜꯂꯝꯃꯤ꯫